madrasa asi oza ama khatna karmaina salai banu aigi mp haisi Jus Ahmad minority student association ki president ni ngasi akoina haijaki bagi matung inna mokopot manipur ki makhada leiba madrasa modernisation scheme gi makhada leiba school madrasa sing yengsan khongchat makha satrak poina ngasi madrasa Tawal Ulum Pomitek amadi SRC school mayang Imphal aduga madrasa Gapuriatus Alihat amadi Madinah Islamic Public Madrasa Pawaksaw hairiba madrasa amadi school mari asida yengsan sathake hairiba school asida hangakpa report matungina akoigi Pobitek ki lairiba madrasa Tawal Ulum Pobitek hairiba madrasa asida akoigi oza ahum lairami oza ahum sida akoigi oza kaino haira kanda oza ama MD Hari Judin hairiba oza asi akoi 2022 dagi mahatna lairamba dagi hana transfer chakre hai adu hujuk phobada ma school karam dabagi akoi karam daba thenga jaki loina madrasa gi motam ni phungdora ko matungina madrasa adu da awat pakata hoi hauri oza mu langthoi oza mu hapchali sumaina tawraga asum laibana madrasa si akoi salai badi yam wana salai hauri haibagi wafam phungdora ko laikre makata na akoi gi SRC school mayang Imphal hairiba school asida wakpabot ki makhada leiba school asida aikoi di yengsan ba chacharubada hairiba school asida akoi gi oza tratruk aikoi regular oina leiram ki hairiba oza tratruk asida oza taruk amadi akoi school sida lakre haidar hairiba oza taruk asina mahut sinduna hairiba school asida takpi tampiram ba aikoi na thengna jaki aduga aikoi gi contracta oza manga haibidi private oza manga aduga rams ki vacancy oina rams ki oza mari aduga multitasking staff da oza manga punna oza koi gi oza kuntaret na haiba school asida koi lairami haiba school asida mahut piduna lairami haitare aduga madrasa Gapuriatus Alihat hairiba mayang Imphal gi madrasa asidana aikoi gi supnatangi oza amakhak nupi amakhak lairami haitare hairiba madrasa asi oza amakhak na karmaina salairi banu haibadugi wahang amasu akoi masi matang gi thoktabani nate aduga akoina makata ni yengsaluba chachabada phabak chawgi aikoi gi Madinah Islamic Public Madrasa hairiba madrasa asidana akoi regular oza mari lerami aduga ngasai gi 2021-22 dagi school da madrasa da sulak lakidraba aduga oza ama oza Hari Judin haiba dupa se haiba mafam sida akoi 14 March da thokibo order da akoi somda akoi posting tabani adu new posting asida so ngasi phabu nongta laktri haiba gi report ne akoi phangjari basi aduga haiba school asida akoi Satra humpuga taret tami humpu taret muk tamba sida akoi gi private ki oza ani amadi private ki oza ani aduga regular ki oza mari sida amma laktre oza ahum punna oza mangana akoi gi takti tambi bagi mami du phangi masida school adugi akoi principal oibiriba oza duna haibagi matungina yam wana school ase ran tawri haibaduni school sabagi kaika pitharakpa yaba infrastructure na chingba amta pitharaktabagi mamiduni hairiba school asi tahori basi masidai sida akoina thamjaning basi masigi matang sida masigi matang sida islam thamba matang asida akoina thamjaning isi wakpabot manipurna salairiba school madrasa sing asisida akoi private school handak nauna tawrakpasina maram oirakanda madrasa da hana piramba oza manga sing lautho akanda school da pikhibana maram oirakanda madrasa sing ase khoi mangtharak pagi masak ama unbatana tana
ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯗ꯭ꯔꯁꯥꯁꯤꯡ ꯑꯁꯤ ꯃꯥꯡꯈꯤꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤ ꯍꯥꯏꯕ ꯔꯤꯄꯣꯔꯠ ꯑꯃ ꯊꯝꯖꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯁꯤꯗꯩꯁꯤꯗ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯊꯣꯛ ꯇꯧꯁꯤꯟ ꯑꯃ ꯇꯧꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯟ ꯏꯟ ꯑꯦꯗꯀꯤ ꯃꯈꯥꯗ ꯍꯥꯏꯇꯥꯔꯦ ꯃꯗ꯭ꯔꯁꯥ ꯋꯛꯐ ꯕꯣꯔꯗꯀꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯌꯥꯗꯕ ꯄꯣꯠꯁꯤ ꯃꯇꯧ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯔꯛꯏꯕꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟꯗꯣ ꯑꯃ MSAꯅ ꯊꯝꯖꯅꯤꯡꯉꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯀꯥꯟꯗ ꯊꯤꯖꯤꯟꯖꯒꯦ꯫